Hello ma'am, ngasisu RR Pajene amna nungairaba movie ma puduna lagle hairiba movie asigi mamingna Amaran. Film asi 2024 da puthokiba yamna nauriba action amadi adventure based tawba Indian movie amani. Aduga film asisu asengba thokiba wari da based tawduna namkiba wari amani. Film asigi panbiaba rating khara palabadi IMDb rating da 10 ge manungda 8.3 just wastana 69% aduga Rotten Tomatoes da 96% gi rating phangi. Adudi ma'am matam mangan davida film asigi asengba wari rom doina mai onselasi. Memmasigi ahubu sinda nupi mana aeroplane tongduna lami atuga mahangna aeroplane gi thongna osidagi samudra gi imaya si yengduna asomna haira ami aigi punsi asidi samudra gi paklaba isingi imaya siga ahangba tiyaga pangkak oirabani matang asida mahangna haining libasi mahak amadi mahaki nupaga makhoi anigi relationship asi yamna lapna leinare hairibani aduga aikhoida huji uleiba nupi asiga mamingna Indu haina koromi Induna mahaki laptop adu putoktuna laptop aduda army gi group photo ama yengduna leiri aduga mahakna sumna so haira ami photo aside yauriba si mahakni wayasi hairaba matungda aikhoida huji 44 Rashtriya Rifle Chita Company base Sopian hariba mafam asibu ulai mafam asida aikhoida huji Mukund Kauba army captain amabu uhalai akhoi se huji mafam asida karigumba challenge kara tawnaduna lerami akhoina sumna challenge tawduna harauna duna leiringe matam asida terrorist group khrana makhoi gi makai duda nongmai kya ama kapsala ami aramasina makhoi gi army khara mafam asida soktuna leirami aduga makhoi ga terrorist sing aduga mafam asida yamna akanba mongda khot thoknarami matang asida Mukund su mahaki makha taba sipai sing aduda nakhoi gi khulai sing adu paikhatlo haiduna yamna kan order tawrami sipai sing adu su makhoi gi khulai paiduna terrorist sing aduga yamna akanba mongda fight tawrami makhoi gi sumna kapna ba sina maram oraga Mukund hariba captain asisu mafam asida yamna tamthina so aibadi hojik makhoi da terrorist sing na attack tawrkiba adu terrorist sing na attack tawrpo oramde Mukund sinba plan ama oirami haibadi mahakna mahaki makha taba sipai sing aduda preng ama tawbo oirami duga makhoida kablakhiba nongmai maru sing adusu asengba mata oiramde maram asina Mukund adu noktuna hawgala ami aduga mahaki makha taba sipai sing aduda asumna haira ami aina ngasi nakhoida uliba si preng ama nate nakhoina lan chanabagi damakta rehearsal ama tawribani arigumba aikhoida khangokdana attack torokpa tarabadi aikhoina cycle amagi matam asi yamna likna sina gadabni haiduna mahaki makha taba sipai sing aduda makhoigi asoiba sing adu mahangna semtok pirami aduga Mukundna mahaki makha da leiba brikam koba sipai ama koksalami sengba makidi Mukund amadi brikam makhoi ni sinaduna hojik thokiba thokto adu thon boirami tanja asida sipai amana cake pusalaktuna makhoigi mafam asigi captain amagi mamaya duda happy birthday sir haiduna mamaya duda loina taisalami aduga makhoi myam adu mafam asida yamna harauna leminarami tanja asida makhoigi colonel dabas koba nupa amana Mukunda call tawduna asumna hairami abjan guru adu kanagumba kharana parliament da attack toropodigi mark leikhidre Mukund su TV thaduna TV da lagiba paw adu yengami hairiba matam asida paw asida asumna hairami abjan guru hariba nupa asi parliament da kanagumba kharana thauri janduna hatoktuna thamame aduga colonel dabas aduna asumna so hairami maram asina nahaki makha taba sipai sing aduga loinana tawto asigi maramda yamna thuna thijalu haina hairami captain Mukund su mahaki makha taba sipai khara puduna alta baba kowa nupa amabu phanabagi damakta chatkirami alta baba hariba nupa asi mafam asigi yamna sathiraba terrorist singi group leader amani somdana Mukund gi spy kyana alta baba hariba nupa asibu senaduna leirami altab su mafam asida mahak bo thadaram laba matungda mahak thora ami mahakna suma thorakpa asi Mukund gi party singna su loina urami maram asina captain Mukunda paw pikirami matang asida altab su gari amata kakhat kiduna mahak mafam asi thadoktuna chatkirami somdana Mukund gi party eduna altamna chatkiba maike eduda tanarami hojikti altab ki gari amadi Mukund gi party gi gari adu mayokna duna leirami madudagi altab ki gari da tongliba miyoi sing adusu loina kumthara ami aduga Mukund gi party gi sipai sing adusu loina kumthara ami aduga makhoi mafam asida yamna akanba mongda kapnarami Mukund gi party edudasu mafam asida terrorist kya ama sohalami makhoi gi nongmai kapnabagi makhona si taba matamda mafam asida leiriba mi kaya ama nongmai kapna pham asida chensala ami matang asigi khudongchaba si lauduna alta baba adusu mafam asigi nathoknaba yamna kana honarami mafam asida lagliba mi mayam asinasu Mukund gi party asida nung kya ama thomjala ami aduga makhoi gi mafam asida army sang kanu makhoi mafam asidagi yamna thuna hankro hainasu yamna kana lauduna leiri tanja asida mafam asigi police kya lakduna makhoi da landarakliba praja mayam asibu laksanaba yamna kana honarami somdana alta baba gi manakta nupa ma sangtuna alta baba asibu nakana mada thaidoktuna puruga chatkirami aduga nupa asina altapta asumna haira ami aigi ming Muhammad Latif kawi aduga nakse aikhoi gi di
hero amani haina khallibani wayasi hairaba matungda Muhammad Latifna Altab asibu gari ama piduna mafam asidagi natho anduna chalan kirami somda topa sinamada Mukund amadi mahaki party sing aduga game aduda leiba adu aikhoida holai Hariba matam asida makoigi captain aduna asumna haira ami asisu aikoina alta baba hariba misak atu phapa ngamaudre ko Mukundna mu haira ami kari sukhalu no sar captain aduna mu asumna haira ami ngasina aigidi mafam asida leibagi aroiba numit ni aina suthajai Mukund nangna aigi mahut sinduna lemauriba makhataba mission sing asi phajana tawro ko Mukundna su mahaki captain aduda thajaba pirami masigi matungda makoigi captain adu mafam asi thadoktuna chatkidure haibagi damak makoi photo ama kaminarami photo asini mamangda aeroplane manungda induna yengkiba adu aduga hojik mamangda utkiba sing aduna induna aikoi mayamda wari liduna khangalakpa oirami mathangi sinda mamangi matam kya hankatuna induna mu wari lira ami matam asi 1983 gi April gi tarik 12 ni numit asida angang ama poami aduga nupi macha amana angang asigi ming asi kari kauduno haiduna su aikoida tahalai angang asigi mapana nupi macha sing asida aigi isagi mamingdi Mukund haiduna haira ami matang asida aikoina khangi hojik ukhiba angang adu atai kanamta nate Mukund hariba captain aduni aduga induna mahangna wari liduna asumna su khangalai aisu Mukundna pokhraba tha tarek ke matungda aisu pokhi aduga hojik se indu se sahi kumathoi surami mahak hojik college amada laami induna college asida lakraba matungdagini Mukund amadi indu makhoi ani thengnagadoriba asi mathangi sinda makhoigi college asigi teacher aduna MA communication asigi winner okraba misak adu lauthor ami matang asida atai kanamto iramde indu hariba nupi asi oiduna leirami aduga makhoigi oja aduna mangonda gift amasu pirami makhoigi oja aduna induda asumna so haira ami aikhoigi college amadi Jetma college anigi manungda tawgadoriba fashion show asigi damakta aikhoigi college ki oinadi aina nahapu khallabani induna oja aduda fashion show madam ai adudi karino haiba khangdiye ma'am stage mathakta thokpa haiba se aidiyamna pakhalle ai yamna hinado su mande makhoigi madam aduna asumna so haira ami Ranjit mahak ase nakhoigi boys ki room aduda pusan ko haiduna hairami Ranjit hariba nupa asinasu makhoigi practice tawnaba room aduda indu hariba nupi asibu puduna lami aduga Ranjitna makhoigi senior Mukund aduda asumna hairami aikhoigi madam aduna junior model amasu select tawre madugi demakta aina mahak punhaki manakta puduna laklibani masida Mukund su hiptuna mahaki mamai adu leitroktuna spec adu loktoktuna induda yanga ami matang asidani indu amadi Mukund makhoi anigi ihananba thengnakiba asi Mukundna indu asi uba matamda mahakna sumna haira ami asibu modeler thokaduriba adurane karino nahangna setliba dress asina aduga Stella na karaida chakre masida Birjina asumna haira ami mahakti accident thokpadagi soktuna leiri asumna hairakpa wahi asi tabu matamda induna Mukund hariba nupa asi yamna phattaba nupa amani haina khalami madudigi Mukundna indugi manakta changtuna nahaki namingdi kari kawi induna su mahaki maming indu kawi haina hairami aduga Mukundna indugi akoiba aduda chattuna nahangna set chariba dress asibu fashion gi dress lane induna amu asidi ai fashion gi dress nate masidi aigi yamba gi dress ni aina sum selakpa wani asigi matungda Mukundna indu asibu makhoigi fashion show aduda kamaina thokani haibagi mong mato adu induda phajana takpirami mathangi sinda indu adusu makhoigi competition aduda fashion show thoknabagi damakta mahaki dress adu khanduna leirami nahak leiraba matungdadi makhoigi fashion show thokpagi competition adu haura ami hariba matam asida induna yamna phajaraba dress ama setuna fashion show adu thora ami mahangna sumna thorokpa si uba matamda Mukund adusu phajaraba indugi masak adu yengduna leijarami asumna makhoi mayam adu round kya thoba matungda makhoigi fashion show gi competition asi lochen kirami nahak leiraba matungda indu hogi college aduna fashion show asida first tare haiduna lauthora ami masida indugi party adusu yamna haraurami maram asina makhoigi college asina mai paklakpagi damakta samudar khongbanda mai chauna hogatuna makhoi celebrate tawduna leirami matang asida Mukundi nakal amada mathanda phamduna leirami tanja asida indu adusu Mukundgi manakta changa ami aduga brother haina kaura ami Mukundnasu induda congratulation haina haira ami indunasu thank you hairami aduga makhoi ani mafam asida phamduna wari kaya amasu sanarami induna Mukundda asumna hairami mayamna thak chadana leiriba se nahakti karimta yaudriba karigeno masida Mukundna asumna hairami aise mathangi numita SSB gi exam lei maramaduna ai masigumba singasi yaudribani induna mu SSB haibadi karino masida Mukundna mu hairami SSB haibadi Service Selection Board haibani masina army gi recruitment amani induna mahairami army haiba nakse army gi family amagi imungi mira Mukundna mahairami nate nate aikhoigi imungi mi amata army oide
aduga aigi imadi aikoina army oiba asi yamna pamjade aduga aigi babanadi aigi apamba asida kari sujete mahaki su apambani induna mukunda asumda haira ami nahangna karigidamak army asibu yamna pamna changning libano mukunda mo haira ami nongma aina angang oiringai matamda OTA gi lakpa matamda army officer kyana makhoi gi army mayam ama peret chatuna leramba du ayangna ukhi aduga makhoi gi fajarba dress kya setuna makhoina yamna fajaba mongda makhoi gi march part adu chatuna leramba du aina uba matamda numit adudagi aisu army oigi haiduna khanki numit adudaksu aina army gi film kaya amasu yengki masida mugunna induda nahak aigi wari asi tabu matamda boring surabra induna nate ai nahak ki wari adu makha taningbagi ngairibani induna asumna swaira ami aidi khangde SSB exam ase kamaina tawge mugunna mohaira ami exam ase yamna lui marak asida aigi ima amadi aigi se singna aibu exam fail oinabagi damakta bor kaya ama niribani masi taba matamda induna mugunda asumna haira ami nahak madugi damak kari sukhaluganu aisu nangi damakta laida bor nijage nahak ki exam adu pass tongnabagi damakta asumna kari suthokna daba induna mugungi damakta haibirakpa asi taba matamda mugun adusu mathwai kharadi haraujarami matang asida mugunna mahaki purse tagi laigi photo ama puthokduna induda ulami matang asida makhoi gi lakminaba mioi singaduna indu bus ngaiduna leire chatlasi law haiduna kaurami indusu mugunda ai chatlage haiduna hairami matang asida mugunsu lepkhalaktuna induda nahakse ngasidi yamna phajai haiduna hairami masi taba matamda indudusu mamo nokcharami matang asida mugunna mahaki makhut adu tingthroktuna induda mahaksu mahaki makhut aduda kolo haibagi mongda tawrami masi uba matamda induna mugundi makhut aduda konduna makhoi ani yamna nungsina langminarami matang asidagi makhoi ani gi nuksinabagi lambi adusu haukirami masigi matungda mugunna indu asibu mahaki lefam phawa thinbirami indusu mahaki lefam aduda changkhirami aduga mahakna mathak yaurakanda che amada mahaki phone number du iduna mugunda langtharami mugunsu masi uba matamda yamna haraujarami aduga mugunna number aduda call tawsalami induna su call adu paikhalami matam asida mugunna masina aigi number ni save tawsalu hairami induna su hoi ai soidana maki save tawge aduga ngaihak leiraga aikhoi ani wari sanasi haina su haikirami masigi makha taba matamda indu amadi mugun makhoi ani adum punduna leirami mathangi sinda indu adu ngasai mugun olokhiba lai adugi mandir aduda lami hangna lakliba sisu mugunna interview du chatpa matamda mai paknabagi damakta laida borni ba laklibani tomdana mugunbu interview loriba officer aduna mugunda question kya ama hangami mugunsu hanglakliba question singadugi answer singadu phajana pirami hak leiraba matungda mugunna induda call tawrami aduga mugunna sumna hairami aigi interview du ai pass tawre ai hojik army oiradubani masi taba matamda indudu su yamna haraujarami aduga mahangna khoirami ba lai aduda munneng jarami matang asida mandir gi sarik makhon adu taba matamda mugunda induda nagojik mandirida leiribaro haina hangami induna su hoi haina haira ami masida mugunda ai nangbu yamna nungsi nahangna aigi damakta yamna khanbi ba se ai yamna pele induna mu asumna haira ami yarese nang aigi nakte yamna thuna lao aduga nahaki pausing adu loina tammo lao mathangi sinda mugunna indu asibu mahaki mayumda puduna lami aduga mahaki mama amadi mapada indu asibu masak ta ami aduga indu se mahaki girlfriend ni haina su hairami mugunna indu ase yamna su nuksi haina su hairami mugungi mama aduna induda nahaki namingdi kari kawi induna su indu kawi masida mugungi mama aduna indu haiba adu oiba tarabadi nahakse kristela masida indu asibu mugungi mama na sakhumda koksanduna mahakna kinaba wa kya mangangami aigi chanupa ase army oidorobani maram asina mahakna Kargil Kashmir amadi Chinagi border kya da chatkadoribani masi mahakidi yamna safe oide masida naksu puduna chatpigadoribani nahak section jau haina hairami adubu indudi mahaki mamana hairiba sing adu kari su khanbiramde mathangi sinda mugunna du 2005 ki April ki date 8 da mahaki training tawbam gi training center aduda laami mafam aduda makhoi gi training adu tawba matamda mugunna mak thawai hakchang yauna phajana tawrami aduga makhoi gi training tawbugi lamjen chenba matamda makhoi gi maraktagi mi ama yamna wabadagi wanthara ami madubusu mugunna mathakta mareng banda hapiduna puduna lakpirami masi uba matamda makhoi gi training officer aduna mugunbu yamna thagalami aduga makhoi myam aduda masini dana army gi asengba pukchen haiba du haina hairami
Mathangi sinda Sunday numit amada Induna Mugun asibu makoigi training center aduda unaba laami. Matang asida makhoi ani unaba matamda yamna haraunazarami. Duga Induna Mugunda asamna hairami aidi nangi wakhanda adum khanduna leirabani. Mugunda mu Induda hairami aikoise nomagi pung 10-13 adum training tawduna leirabani. Masina aidi yamna ware ngasidi nang laikanda sida nangonda ngathajaduna ngatangti pothajage ko hairami. Masida Induna su Mugunda sibu maki mareng banda ngatha anduna potha alami. Tanja asida Mugungi mama adusu Mugunbu unabala ami. Matang asida Muguna madi Indu makhoi anina leiramliba mawong adu uba matamda Mugungi mama adu yamna ami aduga Mugun aduba hogdoami aduga Mugungi mama aduna Induda asumna haira ami. Sunday amadi Saturday se nahakti naimda chatke di haidadana aigi sanupagi manakta direct oina chatlabanine. Masida Mugunna maki mama aduda ima mafamse akhoi yum nate tamna ngango haibane. Aduga Mugungi mama aduna Mugunda yengjaduna asumna haira ami aigi sanupa se masak loina thijalene army oiba asida haina hairami. Mugungi mama aduna Mugunda asumna sohaira ami imana nangi chanaba khara porakpani chaminaru silaw ibema naksu chatlu silaw haiduna Induda haira ami. Makhoi singadu pak amada phamduna Mugungi mama na poroiba singadu Mugunda du chaduna leirami. Hairiba matam asida mahakna sariba pot adu mahakki mamagi hek mamangda Induda su illa ami. Masi uba matamda Mugungi mama adudi yamna ngakna yengjaduna leirami. Masida Mugunna mahakki mama aduda ima kaidaurage haina hangami. Mugungi mama adusu karisu tawdeda haina haira ami. Mugunna mahakki mama aduda ima Indu se nakhoina khara section na senabiu ko haina hairami. Mama nasu hoi senage haina hairami. Aduga Mugungi mama aduna Induda asumna so hairami nahakti nayumda kana di leiminai. Induna mu hairami aigi iyamba ani lei aduga aigi imana yumgi thabak tawduna lei aduga aigi babana doctor ni. Mugunna mu Induda asumna hairami aina training loidi kandada nahakna su nahakki nayumda aikhoi anigi wari asi hairamuko. Induna su hoi haige haina hairami. Mathangi sinda Indudu mayumda halaami aduga mahakna mahakki mapa aduda asumna hairami baba aise college da nupa ama thengnare hairiba nupa adu ainasu mahakpu yamna nungsijare. Masi taba matamda Indugi mabung aduna yamna sauna asumna hairami aina khalene nahak nahandagi phone do call waiting adum lei hairise nangdi nupa koidana leirabanine. Indugi baba aduna mayamba adubu khamjanbirami aduga makha taba wari adu hangaami. Masida Induna asumna hairami nupa adugi maming adu Mugun kawi aduga makhoigi imung manung miyoi sing aduna su aibu yamna luna tawbi. Mahak to hojik army da join tawduna army oiduna leirabani. Masi tabu matamda Indugi baba aduna Induda asumna hairami Indu nang hojik adumagi wakhan khanba yabagi matam natari madu kaukthokro. Matam asida nakandagi mahakki mabung ahal aduna asumna so hairami nahak taminnaduda amuk hana makha tana chatuna lairik lasu tamba yararoi. Nahak mafam asida nahakki makha taba lairik adu tamgadabani. Nahak aikhoina hairiba se gyan tariko. Matang asida Indugi mapa aduna mahakki machanupa aduda asumna hairami karino nangna hairiba do lairik tambabu makha tamdrabadi karino. Aduga mahakki machanupi Indudu onsanduna asumna hairami Indu aisu loina khangi nahakna Christian amaga nuksinagera Hindu amaga nuksinagera lairaba misak amaga nuksinagera babana kechu haigadoba nate adubu army oiba nupa amaga nuksinaba se ai pamde. Tasengna hairabada ai army se pamde ko nahak gyan tare ko hairaga mapa adu mafam asidagi thokirami. Indu su mathwai nungaitana mafam asida leptuna lehaurami. Mathangi sinda Indu adu Tamil Nadu da mula ami hairiba matam asida Mugungi army base camp adugi army mayam adu march part chatkadaba oirami. Maram asina Indu su mafam asida makhoigi march part adu yengbala ami. Mugungi mama amadi mapa su hanadagi mafam asida laktuna machagi march part adu yengnabagidamagta phamduna leirami. Nahak leiraba matungda Mugungi party adu march part chatnabagidamagta makhoigi army gi ground adu da tholoami aduga makhoigi march part adu chatpa huraami. Matam asida Induna Mugungi march part asi yamna harauna jengjarami. Masida sunatana Induna makhoigi mafam asigi gallery gi mathak aduda yamna kana chenduna Mugunna sibu yengjarami. Makhoigi march part asi chatpa loiraba matungda Mugunna mahakki mama amadi mapa aduga wari sanajarami. Matam asida Mugungi mama aduna mathwai wajaraduna mahakki macha aduda kari no pangangangami. Masida Mugunna mahakki mapa aduda baba ima se khara hayo masi aikhoigi military gi rule ni. Mugungi mapa aduna su mahakki nupi aduda tumina leiro he haina themami. Masigi matungda Induna camera ama putoktuna Mugun amadi mahakki parents aduga photo ama kapirami. Tanja asida Mugungi mapa aduna Induda naksula odana pulak kaminarasi lao. Indu su mahakna pairamba camera adu nupa amada pirami aduga camera aduna makhoi pulak photo kaminarami. Aduga Indu amadi Mugun makhoi ani kitangi oiba photo kaya su kapami. Hairiba photo asi Induna plane aduda mahakki laptop ta yengduna nokcharaga leirami. Matang asida aikhoina khangi ngasadigi uliba sing asi Induna aikhoi mayamda wari liduna khangalakpani.
ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯈꯥ ꯇꯥꯕ ꯋꯥꯔꯤ ꯑꯗꯨ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯎꯍꯜꯂꯛꯏ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯏꯟꯗꯨ ꯑꯗꯨ ꯆꯔꯆ ꯑꯃꯗ ꯐꯝꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯃꯒ ꯂꯩꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯃꯨꯒꯨꯟ ꯑꯗꯨ ꯏꯟꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯃꯨꯒꯨꯟꯅ ꯏꯟꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯑꯩꯁꯨ ꯇ꯭ꯔꯦꯅꯤꯡ ꯂꯣꯏꯔꯕꯅꯤꯅ ꯄꯩꯁꯥ ꯈꯔꯗꯤ ꯐꯪꯉꯤ, ꯄꯩꯁꯥꯁꯤꯡ ꯑꯗꯨꯅ ꯌꯥꯝꯗꯤ ꯌꯥꯝꯗꯦ, ꯅꯍꯥꯛꯀꯤ ꯈꯨꯗꯣꯜ ꯑꯃꯗꯤ ꯂꯩꯔꯛꯄꯅꯤ ꯍꯥꯏꯗꯨꯅ ꯏꯟꯗꯨꯗ ꯄꯤꯔꯝꯃꯤ꯫ ꯏꯟꯗꯨꯅ ꯍꯥꯡꯇꯣꯛꯇꯨꯅ ꯌꯦꯡꯉꯨꯕ ꯃꯇꯝꯗꯗꯤ ꯈꯨꯗꯣꯞ ꯑꯅꯤ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤ ꯎꯕ ꯃꯇꯝꯗ ꯏꯟꯗꯨ ꯑꯗꯨꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯗꯨꯒ ꯈꯨꯗꯣꯞ ꯑꯗꯨ ꯃꯨꯒꯨꯟꯅ ꯂꯧꯊꯣꯛꯇꯨꯅ ꯏꯟꯗꯨꯒꯤ ꯃꯈꯨꯠ ꯑꯗꯨꯗ ꯁꯤꯕꯤꯔꯝꯃꯤ꯫ ꯏꯟꯗꯨꯅꯁꯨ ꯃꯨꯒꯨꯟꯒꯤ ꯈꯨꯗꯣꯞ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯨꯒꯨꯟꯒꯤ ꯃꯈꯨꯠ ꯑꯗꯨꯗ ꯁꯤꯕꯤꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯨꯒꯨꯟꯅ ꯏꯟꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯑꯩꯈꯣꯏ ꯑꯅꯤ ꯑꯁꯦ ꯉꯁꯤꯗꯒꯤ ꯏꯡꯒꯦꯖꯃꯦꯟ ꯇꯧꯔꯕꯅꯤ꯫ ꯃꯁꯤꯗ ꯏꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯑꯩꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯑꯁꯦ ꯂꯨꯍꯣꯡꯉꯦ ꯍꯥꯏꯅ ꯈꯟꯖꯔꯒ ꯃꯨꯒꯨꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯝꯃꯤ, ꯌꯥꯗꯦ, ꯃꯗꯨꯒꯤ ꯃꯇꯝ ꯋꯥꯠꯂꯤ, ꯂꯨꯍꯣꯡꯕ ꯍꯥꯏꯕ ꯑꯁꯤꯗꯤ ꯅꯍꯥꯛꯀꯤ ꯕꯕꯥꯒꯤ ꯕꯣꯔ ꯐꯪꯉꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯑꯅꯤ ꯁꯣꯏꯗꯅꯃꯛꯀꯤ ꯂꯨꯍꯣꯡꯒꯗꯕꯅꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯃꯨꯒꯨꯟ ꯑꯗꯨ ꯃꯍꯥꯛꯀꯤ ꯇ꯭ꯔꯦꯅꯤꯡ ꯂꯣꯏꯔꯕꯅꯤꯅ ꯃꯍꯥꯛꯀꯤ ꯄꯣꯁꯇꯤꯡ ꯃꯐꯝ ꯑꯗꯨꯗ ꯆꯠꯅꯕꯒꯤꯗꯃꯛꯇ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯏꯟꯗꯨ ꯑꯗꯨꯁꯨ ꯃꯨꯒꯨꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯏꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯑꯩꯁꯨ ꯍꯟꯗꯛꯇꯤ ꯑꯩꯒꯤ ꯀꯣꯂꯦꯖꯀꯤ ꯃꯇꯝ ꯑꯗꯨ ꯂꯣꯏꯔꯒꯅꯤ, ꯃꯔꯝ ꯑꯁꯤꯅ ꯑꯩꯁꯨ ꯆꯦꯟꯅꯥꯏꯗ ꯆꯠꯇꯨꯅ ꯑꯩꯒ ꯆꯥꯟꯅꯕ ꯊꯕꯛ ꯊꯤꯔꯨꯔꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯃꯁꯤꯗ ꯃꯨꯒꯨꯟꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯏꯃꯥ, ꯏꯟꯗꯨꯁꯦ ꯆꯦꯟꯅꯥꯏꯗ ꯆꯠꯄꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯑꯣꯏꯅ ꯂꯩꯍꯜꯂꯨ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯊꯕꯛ ꯑꯗꯨ ꯊꯤꯍꯜꯂꯨ꯫ ꯃꯨꯒꯨꯟꯒꯤ ꯃꯃꯥꯅꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯏꯟꯗꯨꯅ ꯑꯃꯨꯛ ꯃꯨꯒꯨꯟꯗ ꯃꯤꯅꯤꯠ ꯑꯃꯇꯪ ꯑꯁꯥꯏꯗ ꯊꯣꯔꯛꯑꯣ, ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯨꯒꯨꯟꯅꯁꯨ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯗꯨꯗ ꯏꯃꯥ, ꯃꯤꯅꯤꯠ ꯑꯃꯇ ꯑꯁꯥꯏꯗ ꯊꯣꯛꯎꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯏꯟꯗꯨꯅ ꯃꯨꯒꯨꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯑꯩ ꯉꯁꯤꯗꯤ ꯅꯉꯣꯟꯗ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ꯫ ꯃꯨꯒꯨꯟꯅꯁꯨ ꯍꯣꯏ, ꯀꯔꯤꯅꯣ ꯍꯥꯏꯔꯛꯑꯣ꯫ ꯃꯁꯤꯗ ꯏꯟꯗꯨꯅ ꯃꯨꯒꯨꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯑꯩꯅ ꯊꯥꯏꯅꯉꯥꯏꯒꯤ ꯐꯤꯂꯝ ꯀꯌꯥ ꯌꯦꯡꯕ ꯃꯇꯝꯗ ꯑꯥꯔꯃꯤꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯅ ꯕꯣꯔꯗꯔꯗ ꯂꯩꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯅꯨꯄꯤꯒꯤ ꯐꯣꯇꯣ ꯄꯥꯁꯄꯣꯔꯠꯁꯤꯡ ꯑꯗꯨ ꯃꯈꯣꯏꯒꯤ ꯄꯔꯁꯇ ꯍꯥꯞꯇꯨꯅ ꯌꯦꯡꯖꯗꯨꯅ ꯂꯩ꯫ ꯑꯗꯨꯒꯨꯝꯗꯅ ꯅꯍꯥꯛꯁꯨ ꯕꯣꯔꯗꯔꯗ ꯂꯩꯒꯗꯧꯔꯕꯅꯤꯅ ꯑꯩꯒꯤ ꯐꯣꯇꯣ ꯄꯥꯁꯄꯣꯔꯠ ꯑꯃꯁꯨ ꯅꯍꯥꯛꯀꯤ ꯄꯔꯁ ꯃꯅꯨꯡ ꯑꯗꯨꯗ ꯍꯥꯞꯄ ꯌꯥꯒꯗ꯭ꯔꯥ? ꯃꯨꯒꯨꯟꯅ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯀꯔꯤꯒꯤ ꯌꯥꯔꯣꯏꯗ꯭ꯔꯤꯕꯅꯣ, ꯄꯤꯔꯛꯑꯣ ꯐꯣꯇꯣꯗꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯟꯗꯨꯁꯨ ꯐꯣꯇꯣ ꯄꯥꯁꯄꯣꯔꯠ ꯑꯗꯨ ꯄꯨꯊꯣꯔꯛꯑꯝꯃꯤ ꯑꯗꯨꯒ ꯃꯨꯒꯨꯟꯗ ꯄꯤꯔꯝꯃꯤ꯫ ꯃꯨꯒꯨꯟꯅ ꯐꯣꯇꯣ ꯄꯥꯁꯄꯣꯔꯠ ꯑꯗꯨ ꯂꯧꯁꯤꯜꯂꯒ ꯃꯍꯥꯛꯀꯤ ꯄꯔꯁ ꯃꯅꯨꯡꯗ ꯍꯥꯞꯆꯜꯂꯒ ꯏꯟꯗꯨꯗ ꯃꯁꯤ ꯑꯣꯏꯔꯕꯗꯤ ꯌꯥꯔꯕ꯭ꯔꯥ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯟꯗꯨꯁꯨ ꯃꯣꯃꯣ ꯅꯣꯛꯆꯗꯨꯅ ꯌꯥꯔꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯇ꯭ꯔꯦꯟ ꯑꯗꯨ ꯆꯠꯄꯒꯤ ꯃꯇꯝ ꯌꯧꯔꯛꯑꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯨꯒꯨꯟ ꯑꯗꯨꯁꯨ ꯇ꯭ꯔꯦꯟ ꯃꯊꯛꯇ ꯇꯣꯡꯈꯠꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯇ꯭ꯔꯦꯟ ꯑꯗꯨ ꯊꯧꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯛꯑꯝꯃꯤ꯫ ꯃꯁꯤ ꯎꯕ ꯃꯇꯝꯗ ꯏꯟꯗꯨ ꯑꯗꯨꯗꯤ ꯌꯥꯝꯅ ꯀꯞꯆꯔꯝꯃꯤ꯫ ꯃꯁꯤ ꯎꯕ ꯃꯇꯝꯗ ꯃꯨꯒꯨꯟꯅ ꯏꯟꯗꯨꯗ ꯅꯍꯥꯛ ꯀꯞꯀꯅꯨ, ꯑꯩꯍꯥꯛꯁꯦ ꯑꯥꯔꯃꯤꯅꯤꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯁꯤꯈꯤꯕ ꯇꯥꯔꯕꯁꯨ ꯅꯍꯥꯛ ꯀꯞꯄ ꯌꯥꯗꯦꯀꯣ꯫ ꯑꯗꯨꯒ ꯃꯨꯒꯨꯟꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯗꯨꯗ ꯏꯟꯗꯨꯁꯦ ꯈꯔ ꯁꯦꯟꯅꯧꯀꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯕꯥꯏ ꯕꯥꯏ ꯇꯧꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯏꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯃꯇꯥꯡ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏ ꯑꯅꯤ ꯑꯁꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯎꯅꯕ ꯐꯪꯈꯤꯗ꯭ꯔꯦ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟꯒꯤ ꯂꯣꯟꯅꯐꯝ ꯕꯣꯔꯗꯔ ꯑꯗꯨ ꯑꯩꯈꯣꯏꯗ ꯎꯍꯜꯂꯛꯏ꯫ ꯃꯇꯝ ꯑꯁꯤꯗ ꯃꯨꯒꯨꯟꯒꯤ ꯃꯈꯣꯏꯒꯤ ꯀꯦꯞꯇꯦꯟ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯑꯥꯔꯃꯤ ꯃꯌꯥꯝ ꯑꯗꯨꯗ ꯄꯥꯎꯇꯥꯛ ꯀꯌꯥ ꯑꯃ ꯄꯤꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯗ ꯃꯨꯒꯨꯟ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯑꯥꯔꯃꯤ ꯑꯃꯒ ꯂꯣꯏꯅꯅ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟꯒꯤ ꯂꯣꯟꯅꯕ ꯕꯣꯔꯗꯔ ꯑꯗꯨ ꯃꯈꯣꯏ ꯑꯅꯤꯅ ꯉꯥꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯇꯨꯝꯗꯕꯤꯗ ꯅꯨꯃꯤꯗꯥꯡ ꯊꯦꯡꯉ ꯐꯥꯎꯕꯗ ꯑꯗꯨꯝ ꯕꯣꯔꯗꯔ ꯑꯗꯨ ꯉꯥꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯑꯇꯣꯞꯄ ꯑꯥꯔꯃꯤ ꯑꯗꯨ ꯃꯨꯒꯨꯟꯅ ꯀꯧꯕ ꯃꯇꯝꯗ ꯇꯥꯔꯛꯇꯕꯗꯒꯤ ꯃꯍꯥꯛꯄꯨ ꯌꯦꯡꯉꯨꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗ ꯑꯥꯔꯃꯤ ꯑꯇꯣꯞꯄ ꯑꯃꯗꯨꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯗꯦ, ꯃꯍꯥꯛꯀꯤ ꯐꯤꯔꯣꯟ ꯈꯔ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯨꯒꯨꯟꯅ ꯑꯁꯨꯝ ꯆꯦꯛ ꯇꯧꯗꯨꯅ ꯆꯪꯄ ꯃꯇꯝꯗꯗꯤ ꯃꯉꯣꯟꯂꯣꯝꯗ ꯄꯥꯀꯤꯁꯇꯥꯟꯒꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯅꯣꯡꯃꯩ ꯀꯌꯥ ꯑꯃ ꯀꯥꯞꯁꯜꯂꯛꯑꯝꯃꯤ꯫ ꯃꯨꯒꯨꯟꯅꯁꯨ ꯍꯟꯗꯨꯅ ꯀꯥꯞꯄ ꯃꯇꯝꯗ ꯇꯦꯔꯣꯔꯤꯁ ꯈꯔ ꯁꯤꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯁꯨꯝ ꯆꯪꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀ ꯗ꯭ꯌꯨꯇꯤ ꯇꯥꯃꯤꯟꯅꯕ ꯑꯥꯔꯃꯤ ꯑꯗꯨ ꯁꯤꯗꯨꯅ ꯇꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯁꯤ ꯎꯕ ꯃꯇꯝꯗ ꯃꯍꯥꯛꯇꯤ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯉꯁꯤꯗꯒꯤꯅ ꯊꯥ 19ꯒꯤ ꯃꯇꯨꯡꯗ ꯎꯠꯂꯛꯏ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯑꯥꯔꯃꯤ ꯍꯦꯗꯀ꯭ꯋꯥꯔꯇꯔ ꯀꯦꯝꯞ ꯑꯃꯗ ꯎꯠꯂꯛꯏ꯫ ꯃꯇꯝ ꯑꯁꯤꯗ ꯃꯨꯒꯨꯟꯗꯤ ꯑꯦꯁꯤꯁꯇꯦꯟꯠ ꯀꯃꯥꯟꯗꯦꯟꯠ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯈꯥ ꯇꯥꯕ ꯁꯣꯜꯖꯔ ꯀꯌꯥꯗ ꯋꯥ ꯀꯌꯥ ꯑꯃꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯃꯨꯒꯨꯟꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯏꯟꯗꯨꯒꯤ ꯃꯄꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯕꯨꯡ ꯑꯗꯨ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯏꯟꯗꯨꯒꯤ ꯃꯄꯥ ꯑꯗꯨꯅ ꯃꯨꯒꯨꯟꯒꯤ ꯃꯄꯥ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯏꯟꯗꯨ ꯑꯁꯤꯅ ꯅꯈꯣꯏꯒꯤ ꯌꯨꯝꯗ ꯇꯣꯏꯅ ꯆꯪꯕꯒꯤ ꯑꯌꯥꯕ ꯑꯁꯤ ꯅꯈꯣꯏꯅ ꯄꯤꯕꯤꯒꯅꯨ꯫ ꯍꯧꯖꯤꯛ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯔꯤꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯅꯨꯡꯁꯤꯕꯒꯤ ꯂꯝꯕꯤ ꯑꯁꯤꯗ ꯈꯣꯡꯗꯥꯕ ꯑꯁꯤꯁꯨ ꯑꯩ ꯄꯥꯝꯗꯦ꯫ ꯃꯨꯒꯨꯟꯒꯤ ꯃꯄꯥ ꯑꯗꯨꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯍꯧꯖꯤꯛ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯑꯉꯥꯡ ꯑꯃꯠꯇ ꯑꯣꯏꯗ꯭ꯔꯦ, ꯃꯈꯣꯏ ꯅꯨꯡꯁꯤꯅꯕꯗ ꯀꯔꯤ ꯀꯥꯏ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯨꯒꯨꯟꯒꯤ ꯃꯃꯥ ꯑꯗꯨꯅ ꯏꯟꯗꯨꯒꯤ ꯃꯄꯥ ꯑꯗꯨꯗ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯛꯑꯝꯃꯤ, ꯏꯆꯥꯅꯨꯄꯥ ꯃꯨꯒꯨꯟꯅ ꯌꯨꯝ ꯑꯁꯤꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯅꯆꯥꯅꯨꯄꯤ ꯏꯟꯗꯨ ꯑꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯄꯗ ꯀꯔꯤꯁꯨ ꯀꯥꯏꯗꯦꯅ꯫ ꯃꯁꯤ ꯅꯠꯇꯕ ꯏꯟꯗꯨ ꯑꯃꯗꯤ ꯏꯆꯥꯅꯨꯄꯥ ꯃꯨꯒꯨꯟꯅ ꯀꯔꯤꯁꯨ ꯑꯍꯦꯟꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯗꯦꯅ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯏꯟꯗꯨ ꯑꯗꯨ ꯃꯨꯒꯨꯟꯒꯤ ꯔꯨꯝꯗꯒꯤ ꯇꯨꯝꯕ ꯍꯧꯒꯠꯂꯛꯇꯨꯅ ꯊꯣꯔꯛꯑꯝꯃꯤ ꯑꯗꯨꯒ ꯏꯃꯥ ꯀꯣꯐꯤ ꯑꯃꯇ ꯄꯤꯒꯦꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯏꯟꯗꯨꯒꯤ ꯃꯄꯥ ꯑꯗꯨꯁꯨ ꯃꯆꯥꯅꯨꯄꯤꯅ ꯃꯨꯒꯨꯟꯒꯤ ꯃꯌꯨꯝ ꯑꯁꯤꯗ ꯂꯩꯔꯝꯕ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯝꯃꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯑꯗꯨꯗ ꯋꯥ ꯑꯃꯇ ꯉꯥꯡꯗꯕꯤꯗ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯣꯝꯗ ꯑꯇꯣꯞꯄ ꯁꯤꯟ ꯑꯃꯗ ꯃꯨꯒꯨꯟ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯇ꯭ꯔꯦꯅꯤꯡ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯈꯥ ꯇꯥꯕ ꯁꯤꯐꯥꯏ ꯃꯌꯥꯝ ꯑꯃ ꯇ꯭ꯔꯦꯅꯤꯡ ꯄꯤꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯏꯟꯗꯨꯅ ꯃꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯑꯝꯃꯤ꯫ ꯏꯟꯗꯨꯅ ꯀꯣꯜ ꯇꯧꯔꯛꯂꯤꯕ ꯑꯁꯤꯁꯨ ꯕꯥꯠꯔꯨꯝꯗ ꯆꯪꯁꯤꯟꯗꯨꯅ ꯊꯣꯡ ꯂꯣꯟꯖꯜꯂꯒ ꯇꯧꯔꯛꯂꯤꯕꯅꯤ꯫ ꯃꯔꯝ
asina mapandagi mahakki mama mapa amadi mabungna thong ase hangto haiduna yamna kana su thilaami aduga induna Mukunda asomna hairaami nahak aigi babaga minute amata oirabasu wari phajana sabiyudana natrabadi aikhoi anigi relationship asi yamna lathokna kidore asida Mukunda asomna hairaami aidi aigi duty tawduna leiriba sidi aina matau karamna nahakki nanakta lakadoribano maramasina indu nahakna nahakki baba aduda yanaba phajana nahakna wari sakho wayasi haiba loraba matungda Mukunda duna call adu kakhirami masigi matungda indu adusu thong adu hangtoroktuna barum adudagi thorami matang asida indugi mama aduna induda asomna nganga ami nahakna ngasaidigi barumda thong lonsanduna leiriba sidi nahakki nupaga wari sanabagi oirene aikhoina yade hairabadi nahak to odana induna amuk mahakki mama amadi mapada asomna haira ami aikhoi ani se mamangda hana engage tawkrabani hujikti aigi nupado army officer ama oiribani maramasina aina mahakki damakta chawthokchai wayasi hairaba matungda mahakki makhutta Mukunda leiriba battalion adugi maming iduna tetu oina haktuna leiramba adu mahakki mama amadi mapada ulami duga induna asomna so haira ami hujikti ai mahakki damakta nupi ama oina hingduna lemoriba punsi asi hingba pamle baba ai nawanda yamna lan kare haiduna mahakki room aduda changkhirami indugi baba adusu wam tangang debida tumina leptuna lehorami mit karanik matungda Christmas ke nungdangi matam amani airiba matam asida indugi mama mapa aduna makhogi yumgi jaga kyada light thanabagi damakta decoration kya ama tawduna leirami tanja asida indugi yumgi thong asida kananoma lakpagi mongumna thong thila ami indugi mapa aduna thong hangtuktuna yenguba matamdadi lakliba asi atai kanam to iramde Mugun oiduna leirami Mugun nasu indugi mapa asi hek uba matamda halo angkan haina hairami aduga nakanda indugi mamana maikhet khekatliba asisu mangna sangjanduna mateng pangbirami tanja asida indugi mayamba yaima adudi Mugunbu uba matamda he Mugun haiduna harauna sanga ami adubu indugi mabung ahan dipu adudi Mugunna yum asida lakpa matamda mahakti yamna saurami aduga Mugunda nak mapam asida kaidoba laklibano haiduna ngangami asumna sauba asida indugi mapa aduna mahakki machanupa asibu themjanbirami aduga indugi mapa aduna Mugunda nahakna lakliba se kari pamge haina ngami asida Mugunda indugi mapa aduda asomna haira ami aisu khangi nakhoina nakhoigi nachanupi asibu kayamuk yamna nungsi haiba ado adubu nakhoina nungsiriba saruk adudagi aina saruk cham hena nakki nachanupi adubu nungsi haiduna haira ami aisu khangi uncle na army bu pamde haiba asi indugi mapa aduna mo asomna haira ami Mugun nangna khangdaba wa mayam amasu leire ine khalui aigi chanupi asina army da luhongoba tarabati mahakki maraiba asi yamna thiragani haina adubu aigi wakhana do yamna aranbo oire aina aigi chanupi aduda nganguba numit adudagi mahakti sawatha ohaiba su amati yakidre aduga ngasigi Christmas ki nungairaba numit asi pawbada mahakti saruk yaw haiba yakidre ujikti aigi chanupi aduna momo noktuna harauna leiba adu aisu pame maramasina ai induna nungairoidaba wa amata hujikti ngangba pamdre Mugunda mo haira ami aigi manasu aise army oiba se pamdabani adubu hujikti ai young army officer oirabani aduga khusu kulai singasi matau karamna sinagani haiba adusu aina khangle aduga indu se matam chadiri haiba adusu khange uncle aduga aina indu se matam kyam changduna ngai kho hairabasu ai mahak pudi ngaiba ngamgani haiduna indugi mapa asida hairami masi tapa matamda indugi mapa asina Mugungi thamoi sengba asi uba matamda mahak yamna pelami matang asida indu dusu mapanda thoro ami indugi baba nasu indubu uba matamda indu nangsu thoro laudana haina hairami indusu yamna harauna mapagi manakta chenthoroktuna baba nahaksu mahakpu pamlaba natra indugi baba nasu machanupi ge apamba asida yarami matang asida induna kaptuna Mugundi yengduna asomna haira ami ngasiga thana tha 13 ga numit 15 ni pung 3 minute 12 ga chupna ibani wari sanaduna lakrabani asuk sanglaba matam asida nahangna nahankhai laktraga ngasina karigidamak aigi yum thiduna laklibano Mugunna mo haira ami nahakti aigi thawaine maramasina aina nahakki nanakta kaidobugi lakoidiribano asumna hairakpa asi taba matamda indu dudi mabukningda apenba pokjarami aduga mahakki makhutta thariba number adu Mugunda yengalami masigi matungda indugi family gi miyoi sing aduga Mugunga makhoi mafam asida Christmas ke celebration asi yamna harauna pangthoami aduga masigi makha tarakpada makhoi gi dharma ani asigi chanabi gi matung ina Mugun amadi indu makhoi ani asi anirak thongna luhongami aibadi makhoi gi chanabi ani asigi matung ina anirak luhongbani asumna luhongaba matungda Mugun amadi indu makhoi ani yamna nuksinana leiminarami matam kharagi matungdadi indu dusu pregnant oira ami aduga makhoi ani gi nuksiraba machanupi amasu phangjarami Mugunna machanupi asigi maming asi Hasira haina tholami masigi matungda ngasidagina chai kharagi matungda ulai hariba matam asida mahakki machanupi Hasira asisu kharaji chawrami masigi matungda mathangi sinda South Kashmir gi mafam amada ekhoida uhalai aiba army base camp asida Mugun asina anauba captain ama oina join toromi
aduga Colonel Dabasna mahaki makhada leigaduba miyoising adu masak loina taami aduga Colonel Dabasna makoina project kapthoktuna Mukunda Kashmir asida thokliba irangsing asigi maramda loina lirami aduga terrorist sing asigi leader oiriba Altaf Baba asigi maramdasu mahakna wari kaya ama lirami Altaf hariba nupa asina tawriba ase irang sakatpa aduga army kaya bu hatuna makoigi khuchu khulai sing asibu munbagi thabak tawriba asini aduga Altaf Baba hariba nupa asi Indian Army singna wanted laktholaba Kashmir gi terrorist amani mahakpoi khoina kyara khanna phanaba madi hanaba honakre adubu makoigi mafam aduda leiriba miyoising adunani mahaki mateng yamna pangliba ase makoi sing aduna maram oraka aikhoida nung kaya ama thajalaki maram asina mahaknasu yamna laina nathoktuna chenma ngamlibani aduga makoi sing adudi public ki miyoising oibanina aikhoina makoida khut thabasu yade masigi kutong saba si lawduna mahakna aikhoigi mafamdaki kyara khanna nathoktuna leiribani sumna Colonel Dabas aduna Mukunda wari kaya amalirami mathangi sinda Mukunda mahaki makha thaba sipai sing aduda Altaf Baba hariba misak asibu phanabagi damakta instruction kaya ama pirami duga Mukunda Kashmir gi mafam kaya asida chattuna mahakna mi kaya amasu unarami aduga mahakna information kaya amasu Altaf Baba asigi maramda lawrami makhoina sum lakpa matamda Altaf ki mayum gi mapa adu yawrami maram asina Mukunda du Altaf ki mayum aduda changa ami aduga Mukunda Altaf ki Baba aduga wari sanarami Mukunda Altaf ki Baba asida nakina chanupa Altaf adu aikhoida surrender taw haiduna hairami matam asida Altaf ki Baba aduna asumna hairami aigi chanupa asidi aikhoigi mapam asigi freedom fighter ni maram asina kaidobagi aikhoina nakhoida surrender tawgadoribano Mukunda mo hairami nakina chanupa asi yamna phattaba misak amani nakina chanupa asina maram oiraga nakhoigi mapam asigi haurakliba angang kayada nongmai kaya yenduna akhoigi punsi asibusu loina mangalle asigumba asoiba mayam asi hongthokta yaroi haiduna hairami masida Altaf ki Baba aduna asumna hairami masi punamak thokliba mayam asi nakhoina mafam asida Indian Army mayam ama Kashmir da lakchanbadagi thokliba ngatani karigumba nakhoina mafam asidagi thadoktuna chatkiba tarabadi ekhoigi Kashmir hariba mafam asi ingna chikna leigani Mukunda mo hairami hoi army sing asi Kashmir dagi nongmadi soidana maki chatkigani adubu aikhoina Kashmir asi thadoktuna chatkiba matamda nahaki nachanapa gumna nongmai mayam paiduna leiriba miyo sing asina nongmai asi pahendraba matamda aikhoigi army sing asi nakhoigi Kashmir asi thadoktuna soidina maki chatkigani wai asi haramlaba matungda Mukunda du mafam asi thadoktuna chatkirami somda atopa sil amadana Altaf Baba asina makhoigi mafam asida leiriba angang kyabu nongmai kya piduna mahaki makhada terrorist kya ama oinabagi damakta wari kya ama liduna leirami aduga mahakna angang sing aduda asumna suhairami nakhoina nongmai asi paiba tarabadi Indian Army sing asi hek uba matamda hui hatpagumna loina hatokadabani duga makhoina mafam asida hek leiriba makai aikhoi shanti phangoi makhoi asi loina tanthokkedabani aikhoi hojik freedom pami haiduna yamna kanna kanna su lauduna leirami